ꯅꯨꯡꯁꯥꯁꯦ ꯀꯌꯥꯝ ꯁꯥꯏ ꯄꯨꯡ 5:30 ꯇꯥꯔꯦ ꯑꯌꯨꯛꯀꯤ ꯀꯌꯥꯝ ꯁꯥꯒꯠꯂꯦꯅ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯆꯥꯛꯎꯝ ꯑꯃ ꯂꯩꯕꯀꯣ ꯑꯗꯒꯤ ꯃꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯦꯇ꯭ꯔꯣꯟ ꯍꯣꯏꯗꯨꯅꯦ ꯑꯩꯈꯣꯏ ꯕꯥꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤꯅꯦꯕꯀꯣ ꯄꯨꯡ 5:30 ꯊꯣꯛꯈ꯭ꯔꯦ ꯃꯥ 5:30 ꯅꯨꯡꯁꯥꯁꯦ ꯄꯨꯔꯥ 12ꯒꯤ ꯅꯨꯡꯁꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯁꯨ ꯆꯠꯀꯗꯅꯦꯕ ꯑꯗꯣ ꯁ꯭ꯀꯨꯜ ꯂꯩꯕꯅꯤꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯃꯨꯛ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯈꯤꯒꯦ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯇꯜꯂꯦ ꯁꯟꯁꯀ꯭ꯔꯤꯟꯁꯦ ꯐꯖꯅ ꯊꯨꯝꯖꯤꯜꯂ ꯆꯠꯂꯒ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯂꯣꯏꯁꯤꯟꯈꯤꯒꯦ ꯏꯁꯩ ꯊꯥꯔꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯊꯣꯛꯑꯅꯤ ꯃꯁꯝꯁꯦ ꯑꯇꯦꯟꯕ ꯃꯌꯥꯝ ꯍꯧꯒꯠꯂꯛꯇꯅꯅꯦ ꯖꯨꯡ ꯂꯩꯅ ꯊꯥꯎ ꯂꯣꯏꯁꯜꯂꯦꯕ ꯆꯞ ꯆꯞ ꯅꯞꯄꯦ ꯊꯥꯎ ꯂꯣꯏꯁꯟꯕꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯣꯛꯑꯅꯤ ꯊꯣꯛꯑꯦ ꯁ꯭ꯀꯨꯜ ꯂꯣꯏꯔꯦ ꯅꯨꯡꯁꯥ ꯅꯣꯡ ꯈꯔꯗꯤ ꯀꯟꯅ ꯆꯨꯁꯜꯂꯝꯃꯒ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯏꯁꯤ ꯂꯣꯏꯔꯦ ꯐꯨꯠꯂꯦ ꯆꯠꯂꯒꯦ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯑꯃꯨꯛ ꯆꯤꯡꯍꯜꯂꯛꯑꯒꯦ ꯁ꯭ꯀꯨꯜ ꯂꯥꯛꯑꯕꯣ ꯏꯟꯁꯥꯡ ꯕꯦꯒꯇꯤ ꯂꯣꯏꯔꯦ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯣ ꯉꯁꯤ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯅꯨꯡꯁꯥ ꯁꯥꯕ꯭ꯔꯣ ꯅꯨꯡꯁꯥ ꯁꯥꯏ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯆꯥꯛꯇꯣꯔꯤꯌꯦ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯛꯑꯦ ꯉꯁꯤ ꯂꯥꯏꯔꯤꯛ ꯆꯦꯜꯂꯅꯤ ꯁꯤꯅ ꯀ꯭ꯂꯥꯁ 1ꯒꯤ ꯃꯩꯇꯩ ꯃꯌꯦꯛ ꯉꯥꯛꯇꯅꯤ ꯀꯅꯥꯅꯣ ꯀꯦꯞꯇꯦꯟ ꯑꯣꯏꯗꯣꯏꯁꯤꯕꯣ ꯀꯩꯅꯣꯒꯤ ꯀꯦꯔꯣꯝꯒꯤ ꯀꯤꯡ ꯀꯅꯥꯅꯣ ꯀꯤꯡꯒ ꯀꯨꯏꯟꯒ ꯁꯦꯅꯥꯄꯇꯤꯅ ꯀꯅꯥ ꯀꯅꯥ ꯚꯤꯗꯤꯑꯣꯅꯤ ꯀꯗꯥꯏꯅꯣ ꯀꯦꯔꯣꯝꯒꯤ ꯀꯤꯡꯗꯣ ꯀꯗꯥꯏꯅꯣ ꯀꯦꯔꯣꯝꯒꯤ ꯀꯤꯡ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯑꯦ ꯂꯥꯡꯃꯟꯂꯦ ꯐꯦꯟ ꯊꯥꯔ ꯐꯝꯃꯤꯅꯦ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯨꯏꯁꯟ ꯑꯉꯥꯡꯁꯤꯡ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯄꯥꯗ꯭ꯔꯕꯣ ꯄꯥꯗ꯭ꯔꯕ ꯅꯣꯏ ꯂꯥꯏꯔꯤꯛ ꯑꯅꯧꯕꯁꯤꯡꯗꯣ ꯌꯦꯡꯒꯦ ꯄꯨꯊꯣꯔꯛꯑꯣ ꯌꯦꯡꯒꯦ ꯑꯐꯕ ꯌꯦꯡꯒꯦ ꯂꯥꯏꯔꯤꯛ ꯑꯅꯧꯕꯁꯤꯡꯗꯣ ꯃꯩꯇꯩ ꯄꯥꯔꯛꯎꯁꯦ ꯕꯅꯥꯟ ꯇꯧꯔꯣ ꯌꯦꯡꯒꯦ ꯃꯤꯠꯂꯣꯟꯁꯨꯝ ꯕꯥ ꯎꯟ ꯍꯨꯛꯇ ꯆꯤꯡꯅꯐꯩ ꯎꯍꯩ ꯑꯇꯤꯌꯥ ꯁꯝꯗꯩ ꯅꯞꯁꯤ ꯅꯥꯂꯣꯟꯁꯨꯝ ꯕꯥ ꯑꯁꯤꯟꯕ ꯎꯟ ꯍꯨꯛꯇ ꯆꯤꯡꯅꯐꯩ ꯎꯍꯩ ꯋꯥꯎ ꯍꯩꯔꯦ ꯌꯥꯏꯐꯕꯤꯗꯤ ꯅꯪ ꯂꯥꯏꯔꯤꯛꯁꯦ ꯀꯩꯀꯩ ꯂꯥꯏꯔꯤꯛꯅꯣ ꯁꯤꯕꯣ ꯅꯋꯥ ꯈꯣꯟꯖꯦꯜ ꯃꯅꯤꯄꯨꯔꯤ ꯆꯩꯁꯤꯡꯂꯣꯟ ꯅꯨꯡꯉꯥꯏꯗꯣꯔꯤ ꯅꯣꯏ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗꯤ ꯑꯁꯤ ꯆꯩꯁꯤꯡꯂꯣꯟꯁꯦ ꯑꯩꯅꯅꯦ ꯉꯁꯤ ꯁ꯭ꯀꯨꯜꯗꯅꯦ ꯇꯥꯛꯏꯕ ꯀꯅꯥꯅ ꯇꯥꯛꯏꯕ ꯅꯪꯅ ꯇꯥꯛꯏꯕ ꯀꯅꯥꯗ ꯌꯥꯏꯐꯕꯤꯗ ꯋꯥꯎ ꯍꯩꯕ꯭ꯔꯣ ꯌꯥꯏꯐꯕꯤ ꯍꯩꯕ꯭ꯔꯣ ꯍꯩꯇꯦ ꯌꯥꯏꯐꯕꯤ ꯍꯩꯔꯕ ꯍꯥꯏꯕ ꯑꯃ ꯑꯅꯤꯗꯣ ꯅꯪꯅꯅꯦ ꯈꯪꯉꯦ ꯅꯪꯅ ꯀꯔꯤ ꯇꯥꯛꯏꯕ ꯃꯉꯣꯟꯗ ꯑꯃ ꯑꯅꯤ ꯇꯥꯛꯏꯔꯣ ꯋꯥꯎ ꯁꯨꯕꯤꯇꯥꯅꯅꯦ ꯇꯥꯛꯄꯤꯕꯒꯨꯝꯕꯁꯦ ꯅꯪꯗꯤ ꯍꯩꯇ꯭ꯔꯤꯕꯗꯣ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯍꯩꯇ꯭ꯔꯤꯕ ꯁꯨꯕꯤꯇꯥꯅ ꯍꯩꯔꯒ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯂꯥꯁ ꯋꯥꯟꯗ ꯁꯨꯃꯥꯏꯅ ꯄꯤꯔꯦꯗ ꯑꯗꯨꯒ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯒ ꯁꯤꯁꯨ ꯇꯥꯛꯄꯤꯕ ꯌꯥꯝ ꯍꯩꯔꯝꯃꯦ ꯑꯗꯨꯗꯤ ꯁꯨꯕꯤꯇꯥ ꯌꯥꯝ ꯍꯩꯔꯝꯃꯦ ꯁꯨꯃꯤ ꯅꯣꯏꯗꯤ ꯀꯩꯀꯩ ꯇꯥꯛꯂꯦ ꯃꯣꯏ ꯅꯣꯏ ꯂꯥꯏꯔꯤꯛꯀꯤ ꯈꯨꯊꯥꯁꯤꯗꯤ ꯂꯥꯏꯔꯤꯛꯁꯨ ꯐꯠꯇꯦ ꯅꯣꯏ ꯂꯥꯏꯔꯤꯛ ꯀꯂꯔꯒ ꯌꯥꯝ ꯐꯖꯔꯤꯅꯦ ꯑꯩꯁꯦ ꯈꯨꯊꯥ ꯑꯃꯅꯤꯅ ꯑꯩꯅꯦ
ꯎꯏ ꯃꯥ ꯂꯨꯝꯃꯤꯍꯦ ꯂꯣꯏꯔꯦ ꯂꯥꯏꯔꯤꯛ ꯈꯨꯊꯥꯁꯤꯡꯁꯤꯗꯤ ꯉꯥꯏꯗꯣꯔꯤ ꯅꯣꯏ ꯄꯥꯔꯣ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤꯡ ꯇꯨꯏꯁꯟ ꯊꯥꯗꯣꯛꯈ꯭ꯔꯒ ꯍꯌꯦꯡ ꯃꯀꯣꯛ ꯂꯨꯅꯕ ꯑꯦꯂꯣꯕꯦꯔꯥ ꯀꯦꯟ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯊꯥꯡꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯀꯗꯣꯝꯗ ꯍꯦꯛꯁꯤꯒꯦ ꯑꯩꯕꯨ ꯃꯔꯤꯈꯛ ꯍꯦꯛꯑꯦ ꯑꯦꯂꯣꯕꯦꯔꯥ ꯄꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯃꯨꯛ ꯍꯦꯛꯀꯤꯁꯤꯔꯥ ꯁꯤꯅ ꯎꯕꯅꯤꯗ ꯍꯌꯦꯡ ꯃꯀꯣꯛ ꯂꯨꯅꯕꯒꯤꯅꯤ ꯅꯣꯡꯁꯤ ꯃꯪꯉꯛꯏꯅꯤ ꯆꯨꯗꯣꯏꯔꯁꯤꯕꯨ ꯂꯧꯊꯣꯛꯑꯒ ꯊꯝꯃꯦ ꯑꯦꯂꯣꯕꯦꯔꯥꯒꯤ ꯂꯧꯊꯣꯛꯑꯒ ꯊꯝꯃꯦ ꯑꯦꯂꯣꯕꯦꯔꯥꯁꯦ ꯁꯤꯅ ꯍꯌꯦꯡ ꯀꯣꯛ ꯂꯨꯗꯣꯏꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯑꯆꯥꯄꯣꯠ ꯑꯩꯅ ꯃꯤꯃꯤꯗ ꯕꯨꯟꯖꯤꯌꯥꯒ ꯇꯤꯜꯍꯧ ꯁꯨꯖꯤꯜꯂꯒ ꯍꯧꯖꯤꯛ ꯆꯥꯒꯦ ꯇꯧꯔꯤꯅꯦꯕ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯃꯟꯒꯤꯅ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯗꯥꯁꯨ ꯊꯥꯡꯖꯤꯡ ꯌꯣꯡꯕ ꯂꯩ ꯁꯤꯅ ꯀꯩ ꯃꯆꯥꯔꯣ ꯂꯣꯔꯕ ꯅꯪꯒꯤꯗꯨꯕꯣ ꯂꯣꯗ꯭ꯔꯤꯅꯦ ꯎꯗꯔꯦ ꯀꯩꯁꯨ ꯎꯗ꯭ꯔꯣ ꯁꯦ Mama, itu tadi konsep kita lagi ya. Tidak cuma aja.